ꯐꯃꯨꯡ ꯈꯔ ꯆꯥꯎꯕꯗꯨꯗꯅ ꯇꯣꯝꯕꯤꯒ ꯎꯔꯤꯒ ꯇꯨꯝꯂꯤ. ꯑꯗꯨꯒꯤ ꯍꯦꯛ ꯇꯨꯡꯗ ꯂꯩꯔꯤꯕ ꯐꯃꯨꯡꯗꯨꯗꯅ ꯍꯦꯟꯔꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯣꯀꯣꯟ ꯁꯪꯒꯣꯟ ꯁꯥꯗꯨꯅ ꯂꯩꯔꯤ. ꯍꯦꯟꯔꯤ ꯆꯪꯁꯤꯜꯂꯒ ꯂꯣꯡꯅ ꯍꯤꯞꯂꯤ. ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ. ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯇꯨꯝꯕ ꯊꯦꯝꯅꯕ ꯀꯟꯅ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯕꯒ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯒꯟꯕꯤ, ꯃꯣꯡ ꯍꯥꯗꯕꯤ ꯇꯠꯇꯅ ꯍꯥꯏꯔꯝꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤ. ꯀꯀꯥ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ. ꯑꯩ ꯍꯦꯛ ꯊꯥꯗꯣꯛꯄꯤꯔꯝꯕꯗ ꯑꯩꯗꯤ ꯁꯤꯅꯤꯀꯣ. ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯤ. ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯆꯥꯛꯂꯕ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯒ ꯀꯟꯅ ꯊꯕꯥꯛꯇꯨ ꯊꯥꯖꯤꯜꯂꯤ. ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯍꯟꯕꯤꯔꯝꯕꯅꯣ? ꯑꯩ ꯉꯁꯤꯗꯤ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯒꯤ ꯃꯩꯆꯥꯛꯁꯤꯡꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯊꯣꯏ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ. ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯀꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯝꯗ꯭ꯔꯦ. ꯇꯣꯝꯕꯤꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯇꯞꯅ ꯍꯥꯏꯔꯛꯂꯤ. ꯑꯆꯧꯕ. ꯍꯦꯟꯔꯤ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯂꯤ. ꯕꯥꯕꯥ, ꯅꯪ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯏꯕꯨꯡꯉꯣ. ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯁꯤꯒꯤꯗꯃꯛ ꯇꯥꯔꯛꯂꯤꯕ ꯄꯤꯗꯣ ꯄꯥꯝꯃꯨꯏ, ꯊꯝꯖꯤꯜꯂꯨ. ꯍꯌꯦꯡꯋꯥꯏ ꯅꯄꯥ ꯑꯩꯅ ꯁꯤꯕꯗ ꯀꯞꯅꯕ ꯊꯝꯃꯨ ꯏꯕꯨꯡꯉꯣ. ꯍꯦꯟꯔꯤꯗꯣ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯈꯤꯗ꯭ꯔꯦ. ꯇꯨꯃꯤꯟꯅ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯒ ꯀꯞꯄ ꯈꯥꯡꯖꯤꯜꯂꯤ. ꯇꯣꯝꯕꯤꯁꯨ ꯍꯧꯒꯠꯂꯛꯂꯒ ꯍꯦꯟꯔꯤꯕꯨ ꯀꯥꯡꯈꯟꯒ ꯐꯖꯅ ꯊꯥꯖꯤꯟꯕꯤ. ꯑꯆꯧꯕ, ꯀꯔꯤꯅꯣꯅꯦ? ꯍꯩꯖꯨꯞꯀꯁꯤ ꯁꯨꯁꯟꯗꯨꯅ ꯇꯧꯔꯤꯗꯨꯕꯣ? ꯍꯦꯟꯔꯤꯗꯣ ꯈꯨꯝꯃꯛꯇ꯭ꯔꯦ. ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯂꯒ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ. ꯇꯣꯝꯕꯤꯅ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯤꯅꯦ. ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦꯗ. ꯐꯔꯦ ꯐꯔꯦ, ꯇꯨꯝꯅꯁꯅꯨ. ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯇꯣꯝꯕꯤꯁꯨ ꯊꯣꯛꯈ꯭ꯔꯦ. ꯍꯦꯟꯔꯤꯗꯨ ꯃꯄꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ. ꯑꯗꯨꯒ ꯃꯌꯥꯗꯨ ꯆꯦꯛꯁꯤꯟꯅꯗꯨꯅ ꯁꯥꯏꯖꯤꯟꯗ ꯌꯥꯜꯂꯤꯕ ꯊꯧꯔꯤꯗꯨ ꯇꯥꯞꯄꯥꯏꯈꯠꯂꯤ. ꯑꯗꯨꯒ ꯃꯄꯥꯒꯤ ꯐꯃꯥꯡꯗ ꯂꯦꯞꯄꯒ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ. ꯕꯥꯕꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯨꯀꯣ. ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯂꯝꯂꯕ ꯃꯄꯣꯛ ꯑꯁꯤꯅ ꯄꯥꯕꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯂꯣꯏꯗꯧꯔꯤ. ꯉꯁꯤꯗꯤ ꯅꯆꯥꯁꯦ ꯄꯥꯡꯗꯕ ꯍꯥꯏꯕ ꯑꯁꯤꯅ ꯂꯥꯡꯒꯣꯏ ꯆꯟꯗꯨꯅ ꯏꯁꯥꯁꯦ ꯊꯣꯛꯈ꯭ꯔꯦ. ꯄꯥꯕꯃꯛꯅꯤ ꯈꯜꯂꯒ ꯄꯥꯕꯒꯤ ꯃꯣꯟꯁꯤꯗ ꯅꯆꯥꯒꯤ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ. ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ. ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯔꯤ ꯃꯈꯣꯡꯗꯨ ꯊꯥꯡꯂꯒ ꯆꯠꯄ ꯍꯧꯔꯛꯂꯤ. ꯁꯨꯝ ꯂꯥꯛꯂꯒ ꯋꯥꯡꯈ꯭ꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯃꯇꯣꯟꯗ ꯌꯦꯡꯈꯠꯂꯤ. ꯑꯃꯨꯛꯁꯨ ꯁꯣꯜꯂꯛꯂꯤ. ꯑꯩꯅ ꯁꯤꯈ꯭ꯔꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯀꯣ. ꯀꯀꯥꯒꯤ ꯊꯣꯏ, ꯅꯪ ꯌꯥꯝ ꯐꯠꯇꯤꯌꯦ. ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯐꯠꯇ꯭ꯔꯕ ꯃꯍꯤꯛ ꯑꯁꯤꯗ ꯑꯩꯕꯨ ꯂꯪꯁꯤꯟꯕꯤꯔꯝꯃꯤꯕꯅꯣ? ꯀꯔꯤꯒꯤꯅꯣ ꯃꯁꯤꯗꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯩꯕꯨ ꯃꯤꯃꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯠꯄ? ꯑꯩꯁꯨ ꯈꯪꯉꯤ ꯑꯩ ꯏꯁꯥꯅ ꯇꯧꯖꯕꯅꯤ ꯍꯥꯏꯕ. ꯑꯗꯨꯕꯨ ꯃꯁꯤ ꯇꯧꯅꯕ ꯅꯪꯅ ꯁꯤꯟꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯕꯨꯁꯨ ꯍꯪꯒꯣꯏꯕ ꯀꯌꯥ ꯄꯣꯛꯂꯝꯃꯅꯤꯀꯣ ꯅꯪ. ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇ꯭ꯔꯦ. ꯍꯦꯟꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ, ꯄꯦꯟꯗꯕ ꯆꯥꯛꯄ ꯍꯦꯟꯃꯟꯕꯒꯤꯅꯤ. ꯃꯤꯌꯥꯝꯃꯥꯡꯗꯁꯨ ꯏꯀꯥꯏꯕꯒ ꯃꯁꯥꯗꯨ ꯌꯨ ꯐꯥꯎꯕ ꯐꯖꯅ ꯉꯥꯎꯕ ꯍꯟꯗ꯭ꯔꯤ. ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯃꯉꯛꯇꯨꯗ ꯊꯧꯔꯤꯗꯨ ꯌꯦꯠꯁꯤꯜꯂꯒ ꯋꯥꯡꯈ꯭ꯔꯕ ꯍꯩꯅꯧ ꯄꯥꯟꯕꯤꯗꯨ ꯌꯥꯝ ꯀꯟꯅ ꯀꯥꯅꯕ ꯍꯣꯠꯅꯩ. ꯉꯥꯏꯍꯥꯛꯇꯤ ꯃꯥꯁꯨ ꯉꯝꯗꯦ. ꯌꯥꯝ ꯋꯥꯅ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯀꯥꯔꯛꯄꯅ ꯃꯇꯣꯟ ꯌꯧꯈ꯭ꯔꯦ. ꯍꯦꯟꯔꯤ ꯃꯉꯛꯇꯨꯗ ꯊꯧꯔꯤꯗꯨ ꯑꯔꯩꯈꯤ ꯌꯦꯠꯁꯤꯜꯂꯒ ꯅꯥꯀꯟ ꯅꯥꯝꯃꯅ ꯍꯩꯅꯧꯗꯨꯗ ꯀꯟꯅ ꯑꯃꯨꯛ ꯀꯤꯁꯤꯜꯂꯤ. ꯀꯞꯄꯁꯨ ꯂꯦꯞꯇ꯭ꯔꯤ. ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤ ꯎꯔꯒ ꯅꯪ ꯅꯃꯤꯠꯇꯒꯤ ꯃꯄꯤ ꯃꯔꯤꯛ ꯑꯃꯐꯥꯎ ꯇꯥꯗꯕ ꯑꯣꯏꯌꯨꯀꯣ ꯅꯪ. ꯍꯦꯟꯔꯤꯁꯨ ꯃꯁꯥꯗꯨ ꯈꯟꯊꯕꯒꯤ ꯁꯔꯨꯛ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ. ꯁꯤꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ. ꯁꯣꯝꯗꯅ ꯇꯣꯝꯕꯤꯁꯨ ꯈꯣꯡ ꯍꯥꯝꯅꯕ ꯀꯟꯅ ꯇꯧꯔꯤ. ꯇꯣꯏꯂꯦꯠꯇꯁꯨ ꯀꯥꯕꯛ ꯀꯥꯕꯛ ꯗꯤꯟ ꯈꯔꯒ ꯐꯤ ꯈꯔꯒ ꯇꯧꯔꯒ ꯈꯥꯕꯅꯤ. ꯑꯗꯨꯒ ꯆꯩ ꯑꯅꯤꯈꯛ ꯇꯤꯡꯂꯒ ꯊꯣꯡꯒꯥ ꯑꯣꯏꯔꯒ ꯌꯥꯅ ꯌꯥꯅꯕ ꯍꯥꯝꯅꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯃꯈꯣꯡ ꯍꯥꯝꯕ ꯂꯣꯏꯔꯒ ꯈꯪꯍꯧ ꯍꯧꯒꯠꯂꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯅꯥꯟꯊꯔꯒ ꯀꯣꯝꯗꯨꯗ ꯇꯥꯁꯤꯜꯂꯤ. ꯊꯣꯡꯒ꯭ꯔꯥꯗꯣ ꯑꯃꯨꯛꯁꯨ ꯆꯤꯡꯊꯔꯒ ꯂꯥꯝꯅꯕ ꯍꯣꯠꯅꯕꯗ ꯑꯃꯨꯛ ꯇꯦꯛꯊꯣꯛꯈ꯭ꯔꯦ. ꯄꯥꯄꯤꯒꯤ ꯃꯁꯥꯒꯤ ꯂꯦꯇ꯭ꯔꯤꯟ ꯍꯥꯏꯕ ꯖꯥꯠꯁꯤꯗꯅꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒ ꯍꯥꯝꯃꯣꯏꯗ. ꯑꯁ, ꯑꯩꯕꯨ ꯀꯃꯥꯏꯅ ꯀꯥꯗꯣꯏꯅꯣ ꯁꯤꯕꯣ? ꯇꯣꯝꯕꯤꯁꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯉꯝꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ. ꯊꯕꯥꯛ ꯌꯧꯔꯝꯕꯗꯒꯤ ꯄꯨꯊꯕꯗꯨ ꯌꯧꯈ꯭ꯔꯦ. ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯍꯥꯏꯗꯨ ꯃꯉꯥꯏ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ. ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯕ ꯇꯨꯡꯗ ꯇꯣꯝꯕꯤꯁꯨ ꯃꯊꯛꯇ ꯀꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ. ꯁꯣꯝꯗꯅ ꯍꯦꯟꯔꯤ ꯃꯄꯤꯒꯗꯨ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯤ. ꯃꯊꯪꯃꯨꯛꯀꯤ ꯃꯄꯣꯛꯇꯨꯗꯤ ꯍꯦ ꯏꯁꯣꯔ, ꯑꯩ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯝꯕꯤꯌꯨꯀꯣ. ꯍꯟꯗꯛ ꯃꯄꯣꯛꯁꯦ ꯂꯥꯏꯔꯕ ꯑꯣꯏꯅ ꯄꯣꯛꯂꯁꯨ. ꯕꯥꯕꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯃꯁꯤ ꯑꯩꯅ ꯅꯠꯇꯦ, ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯂꯝꯕ ꯄꯥꯕꯅꯅꯤ.
ꯑꯁꯤ ꯁꯣꯜꯂꯝꯂꯒ ꯍꯦꯟꯔꯤ ꯁꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ꯫ ꯃꯃꯤꯠꯇꯨ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯆꯣꯡꯊꯒꯦ ꯇꯧꯔꯤ꯫ ꯑꯃꯨꯛ ꯄꯥꯡꯊꯣꯛꯂꯛꯂꯒ ꯑꯩꯕꯨ ꯁꯤꯗꯧꯔꯕ ꯇꯧꯔꯤꯁꯤꯕꯣ? ꯅꯠꯇꯦꯅꯦ, ꯃꯣꯏꯒꯤ ꯁꯤꯕ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ? ꯑꯃꯨꯛꯇꯪ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯀꯅꯥꯒꯨꯝꯕ ꯍꯪꯕ ꯌꯥꯕ ꯃꯤꯒ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯁꯩꯇ ꯉꯥꯛꯇꯪꯁꯤꯗ꯫ ꯍꯦꯟꯔꯤ ꯑꯃꯨꯛꯀꯁꯨ ꯋꯥꯈꯜꯗꯨ ꯖꯥ ꯁꯥꯒꯠꯂꯤ꯫ ꯁꯤꯕ ꯍꯥꯏꯁꯤꯗꯤ ꯂꯣꯏꯔꯕꯅꯤꯀꯣ꯫ ꯑꯃꯨꯛ ꯍꯟꯅ ꯆꯥꯕ ꯊꯛꯄ ꯀꯣꯏꯕ ꯂꯥꯡꯕꯁꯨ ꯑꯃꯠꯇ ꯐꯪꯉꯔꯣꯏ꯫ ꯄꯨꯔꯥ ꯕꯦꯔꯥꯅꯤꯅꯦ, ꯄꯨꯔꯥ ꯂꯣꯏꯔꯕꯅꯤ꯫ ꯅꯠꯇꯦ ꯑꯩ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ꯫ ꯌꯥꯎꯁꯪꯁꯨ ꯀꯨꯏꯗ꯭ꯔꯦ, ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯋꯥꯠꯂꯤꯅꯦ꯫ ꯆꯩꯔꯥꯎꯕꯒꯤ ꯃꯊꯦꯜꯀꯥꯗꯣ ꯍꯥꯎꯕꯅꯤꯗ꯫ ꯀꯣꯏꯕ ꯆꯠꯄꯗꯣ, ꯅ꯭ꯌꯨ ꯌꯔꯗꯒ ꯂꯥꯡꯕꯗꯣ ꯄꯦꯜꯍꯧꯗ꯭ꯔꯦꯗ ꯊꯃꯣꯏꯁꯦ꯫ ꯑꯩꯅꯕꯨ ꯁꯤꯈ꯭ꯔꯗꯤ ꯄꯨꯔꯥ ꯂꯣꯏꯔꯕꯅꯤꯀꯣ꯫ ꯅꯣ ꯑꯩ ꯁꯤꯕꯒ ꯉꯝꯈꯤꯔꯣꯏꯗ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯌꯥꯝ ꯊꯤ ꯋꯥꯠꯂꯤ꯫ ꯃꯤ ꯍꯌꯦꯡ ꯑꯩ ꯅꯨꯄꯤꯒ ꯊꯤꯔꯒ ꯅꯨꯡꯉꯥꯏꯅ ꯆꯥꯃꯤꯟꯅꯕ, ꯏꯆꯥꯒ ꯄꯣꯛꯇꯧꯕ ꯌꯥꯝ ꯊꯤ ꯋꯥꯠꯂꯤ꯫ ꯀꯥꯏꯗꯒꯤ ꯉꯝꯃꯣꯏ꯫ ꯀꯅꯥꯒꯤ ꯁꯤꯕꯅꯣ? ꯏꯆꯥꯒ ꯄꯝꯃꯒ ꯁꯥꯟꯅꯕꯗꯣ, ꯑꯩꯅꯒ ꯄꯄꯥꯒꯤ ꯃꯆꯥ ꯊꯣꯏ ꯅꯨꯡꯁꯤꯕꯅ ꯀꯦꯅ ꯀꯥꯏꯅ꯫ ꯑꯁ ꯌꯥꯝ ꯋꯥꯠꯂꯤꯗ꯫ ꯀꯅꯥꯒꯤ ꯁꯤꯕꯅꯣ? ꯀꯩꯗꯧ ꯁꯤꯔꯨꯅꯦꯒꯦ? ꯌꯥꯝ ꯋꯥꯠꯂꯤ꯫ ꯑꯩ ꯁꯤꯗꯧꯕꯅꯦ ꯌꯥꯝ ꯋꯥꯠꯂꯤ꯫ ꯁꯤꯕ ꯀꯥꯏꯅ ꯂꯣꯏꯅ ꯄꯨꯡꯃꯥꯡ ꯃꯥꯡꯂꯒ ꯇꯣꯛꯅꯕꯅꯤ꯫ ꯀꯅꯥꯒꯤ ꯃꯣꯏꯒꯤ ꯔꯣꯃꯤꯌꯣ ꯖꯨꯂꯤꯌꯦꯠ ꯀꯥꯏꯅ ꯌꯦꯡꯉꯒ ꯅꯩꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤꯗ꯫ ꯔꯣꯃꯥꯟꯁꯀ ꯇꯝꯃꯒꯅꯦ, ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯗꯧꯕ ꯃꯇꯥꯡꯁꯤꯗꯅꯦ ꯁꯤꯕ ꯀꯥꯏꯅ ꯄꯥꯝꯃꯨꯏꯗ꯫ ꯍꯦꯟꯔꯤ ꯊꯧꯔꯤꯗꯨ ꯂꯧꯊꯣꯛꯂꯒ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯇꯥꯂꯛꯇꯨꯗ ꯃꯤꯔ ꯂꯥꯏꯔꯁꯨ ꯈꯪꯗꯕ, ꯃꯤꯁꯨ ꯃꯥꯟꯗꯕ ꯑꯃꯈꯛ ꯁꯦꯛꯇꯅ ꯍꯥꯏꯗꯅ ꯂꯥꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯤ꯫ ꯀꯩꯅꯣ ꯁꯤꯕꯣ? ꯕꯨꯠ ꯀꯥꯏꯗꯨ ꯑꯣꯏꯔꯖꯥꯠꯂꯣ? ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯕꯨꯠꯁꯤꯕꯣ? ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯃꯉꯛꯇꯨ ꯐꯠ ꯍꯥꯏꯒꯠꯂꯒ ꯌꯦꯡꯂꯛꯂꯤ꯫ ꯍꯦꯟꯔꯤꯁꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯄꯥꯈꯠꯅ ꯃꯅꯤꯡꯗ ꯈꯪꯍꯟꯍꯟꯕꯗ ꯋꯥꯡꯈ꯭ꯔꯕ ꯎꯗꯨꯗꯒꯤ ꯅꯥꯟꯊꯔꯒ ꯈꯪꯇꯥ ꯇꯥꯔꯛꯂꯤ꯫ ꯑꯩ ꯍꯥꯏꯅ ꯇꯥꯈꯤꯕꯗꯒꯤ ꯉꯥꯛꯇꯪ ꯒ꯭ꯌꯥꯟ ꯃꯥꯡꯉꯒ ꯉꯥꯎꯔꯒ ꯂꯩ꯫ ꯂꯨꯄꯥ 10ꯒꯤ ꯊꯛꯂꯒ 100ꯒꯤ ꯉꯥꯎꯕ ꯉꯝꯕ ꯍꯦꯟꯔꯤ ꯍꯧꯖꯤꯛꯇꯤ ꯁꯣꯔ ꯊꯤꯡꯂꯒ ꯌꯨ ꯉꯥꯎꯕꯒ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯏꯕꯨꯡꯉꯣ! ꯍꯦꯟꯔꯤꯗꯣ ꯋꯥꯟꯊꯔ ꯂꯩꯔꯝꯕꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯍꯜꯂꯛꯄꯒꯨꯝ ꯂꯣꯡꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯈꯥꯗ ꯐꯝꯂꯒ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈꯠꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯑꯣ ꯕꯥꯕꯥ, ꯅꯆꯥ ꯁꯤꯔꯦ꯫ ꯏꯄꯥꯅꯤ, ꯅꯪꯕꯨ ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯃꯈꯣꯡꯗꯩꯅ ꯀꯣꯛꯇꯣꯟ ꯐꯥꯎꯕ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ꯫ ꯕꯥꯕꯥ, ꯁꯣꯛꯄ꯭ꯔꯣ? ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯕꯥꯕꯥ, ꯑꯁ ꯃꯅꯝꯁꯤꯗꯤ! ꯍꯩ, ꯑꯩꯁꯦ ꯑꯃꯥꯡꯕ ꯀꯣꯝꯗꯨꯗ ꯇꯥꯁꯤꯜꯂꯤꯕꯅꯤꯅꯦ꯫ ꯑꯩꯅ ꯉꯥꯛ ꯂꯩꯇꯅ ꯍꯥꯏꯗ꯭ꯔꯣ, ꯉꯥꯛꯏꯕ ꯆꯩꯗꯨ ꯑꯅꯧꯕ ꯑꯃ ꯁꯤꯟꯁꯦꯅ꯫ ꯍꯦꯟꯔꯤꯗꯤ ꯎꯗꯒꯤ ꯇꯥꯔꯛꯈꯤꯕ ꯑꯗꯨꯒꯤ ꯆꯩꯅꯥꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯒ ꯃꯈꯥꯗ ꯐꯝꯂꯒ ꯑꯣꯕꯗ ꯂꯣꯏꯔꯦ꯫ ꯑꯁ꯭ꯋꯥꯏ ꯆꯠꯂꯣ! ꯑꯁ ꯑꯩꯗꯤꯕ ꯌꯥꯝ ꯇꯨꯀꯠꯆꯩꯌꯦ꯫ ꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯀꯦ ꯇꯧꯔꯤ, ꯑꯗꯨꯕꯨ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯡꯗꯨ ꯇꯦꯛꯂꯤꯕꯔꯥ ꯁꯤꯡꯂꯤ ꯊꯨꯞꯄꯤꯔꯥ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯆꯩꯅꯥ ꯈꯣꯟꯗꯨꯅ ꯍꯦꯟꯅꯁꯨ ꯃꯁꯥꯗꯨ ꯅꯥꯕꯅꯤ꯫ ꯇꯣꯝꯕꯤꯁꯨ ꯃꯥꯒꯤ ꯃꯆꯥꯅꯦ ꯁꯥꯗꯨꯅ ꯆꯪꯁꯤꯜꯂꯒ ꯆꯤꯡꯈꯠꯄꯤꯒꯦ ꯇꯧꯔꯛꯂꯤ꯫ ꯍꯦꯟꯔꯤꯅ ꯃꯅꯤꯡꯗ ꯁꯤꯠꯂꯒ ꯍꯟꯗꯣꯛꯂꯤ꯫ ꯀꯩꯅꯣ ꯄꯥꯕ, ꯉꯥꯎꯔꯕꯣ? ꯑꯁ ꯃꯅꯝꯁꯤꯗꯤ! ꯑꯩ ꯁꯤꯗꯣꯔꯦ, ꯑꯁ꯭ꯋꯥꯏ ꯍꯟꯗꯣꯛ! ꯅꯪꯅ ꯈꯣꯡ ꯅꯥꯕꯗꯨꯗ ꯏꯄꯥꯅ ꯆꯤꯡꯈꯠꯄꯤꯒꯦ ꯇꯧꯕꯅꯤ꯫ ꯌꯥꯖꯔꯦ, ꯑꯩ ꯇꯁꯦꯡꯅ ꯌꯥꯖꯔꯦ꯫ ꯁꯤꯗ ꯁꯨꯝ ꯂꯦꯜꯂꯁꯨꯅꯦ ꯑꯩ ꯂꯦꯟꯖꯔꯒꯦ꯫ ꯇꯣꯝꯕꯤꯁꯨ ꯄꯨꯈ꯭ꯔꯤꯗ ꯆꯠꯂꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯃꯁꯥꯗꯨ ꯂꯣꯏꯅ ꯁꯦꯡꯗꯣꯛꯂꯒ ꯂꯥꯛꯂꯤ꯫ ꯂꯣꯏꯔꯦ, ꯂꯥꯛꯑꯣꯁꯦ꯫ ꯍꯦꯟꯔꯤ ꯄꯦꯔꯤꯒ ꯇꯧꯔꯒ ꯍꯥꯏꯔꯛꯂꯤ꯫ ꯌꯣꯡꯆꯥꯛ ꯃꯅꯝ ꯈꯔ ꯂꯩꯌꯦ꯫ ꯑꯁ ꯑꯁꯨꯛ ꯅꯝꯊꯤꯕ ꯃꯅꯝꯁꯤꯐꯥꯎ ꯈꯥꯡꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯁꯤꯕꯩ ꯆꯩꯅꯥꯗꯤ ꯀꯝꯗꯧꯕ? ꯈꯣꯡꯁꯤ ꯊꯥꯡꯉꯒ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯁꯤꯔꯝꯃꯗꯤ ꯏꯃꯥꯏ, ꯑꯩ ꯉꯝꯃꯔꯣꯏ꯫ ꯀꯅꯥꯒꯤ ꯁꯤꯕ ꯀꯥꯏꯅ ꯁꯤ ꯍꯩꯕ ꯅꯠꯇꯦꯗ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯗꯣ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯂꯩꯀꯥꯏꯗꯨꯃ ꯈꯨꯟꯗꯨꯃ ꯁꯦꯒꯥꯏ ꯀꯥꯏꯈ꯭ꯔꯦ꯫ ꯍꯦꯟꯔꯤ ꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯨꯔꯥꯟꯕ ꯆꯪꯂꯝꯃꯤ꯫ ꯇꯣꯏꯂꯦꯠꯀ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯁꯤ ꯈꯛꯇ ꯅꯠꯇꯅ ꯍꯦꯟꯔꯤꯒꯤ ꯃꯈꯣꯡꯁꯨ ꯊꯨꯗꯦꯛꯂꯝꯃꯤ ꯒꯥꯏꯅ ꯃꯐꯝ ꯑꯃꯗ ꯐꯪꯂꯤ꯫ ꯅꯍꯥ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ꯫ ꯑꯁ ꯃꯣꯏꯒꯤꯗꯨꯗꯤ ꯍꯨꯔꯥꯟꯕꯗꯣ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ꯫
ꯃꯈꯨꯠ ꯀꯗꯣ ꯂꯝꯃꯨꯛ ꯁꯥꯡꯉꯤ ꯍꯥꯏꯔꯤꯅꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯇꯣꯏꯂꯦꯠ ꯀꯗꯣ ꯂꯣꯏꯅ ꯍꯣꯒꯥꯏꯔꯝꯃꯤ ꯍꯥꯏꯅꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨꯅꯤ ꯃꯤ ꯅꯠꯇꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯊꯤꯁꯨ ꯆꯥꯕ ꯑꯣꯏꯖꯥꯠꯂꯣ ꯈꯪꯗ꯭ꯔꯦꯗ ꯑꯃꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ ꯊꯤ ꯆꯥꯕ ꯂꯣꯏꯔꯒ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯔꯒ ꯃꯥꯗꯤ ꯑꯃꯨꯛ ꯆꯦꯜꯂꯛꯑꯒ ꯄꯨꯈ꯭ꯔꯤꯗ ꯑꯃꯨꯛ ꯏꯔꯨꯞꯄꯤ ꯍꯥꯏꯅꯦ ꯑꯁ ꯌꯥꯝ ꯀꯤꯖꯩꯌꯦ ꯈꯨꯜꯁꯤꯗ ꯂꯩꯗꯣꯏꯁꯦ ꯃꯌꯥꯝꯗꯣ ꯃꯆꯤꯟ ꯑꯃꯒ ꯑꯃꯠꯇ ꯃꯥꯟꯅꯗ꯭ꯔꯦ ꯑꯃꯅ ꯑꯃ ꯍꯥꯏ ꯃꯥꯒꯤ ꯀꯣꯛꯇꯒꯤ ꯂꯣꯏꯅ ꯁꯥꯒꯠꯂꯒ ꯉꯥꯡꯅꯔꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯍꯜ ꯀꯌꯥ ꯑꯃꯁꯨ ꯍꯧꯅꯔꯒ ꯍꯦꯟꯔꯤ ꯈꯣꯏꯗ ꯂꯥꯛꯂꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯦꯟꯔꯤ ꯈꯨꯗꯩ ꯃꯇꯠ ꯑꯃꯒ ꯃꯈꯣꯡꯗ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯍꯤꯞꯄꯒ ꯂꯩꯔꯤ ꯇꯣꯝꯕꯤꯅ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯣ ꯁꯣꯝꯗ ꯄꯤꯛꯇ꯭ꯔꯨꯅ ꯗꯥꯗꯥ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯃꯔꯝꯒꯤ ꯅꯠꯇꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯄꯟꯗꯧꯕ ꯇꯣꯝꯕꯤꯁꯨ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯂꯤ ꯏꯕꯦꯝꯃ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯏꯃꯨꯡꯁꯤꯗ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯅꯣꯏꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ ꯑꯃꯨꯛ ꯇꯧꯔꯤꯕ ꯃꯇꯧꯁꯦ ꯌꯦꯡꯉꯨ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯄꯨꯟꯁꯤꯒꯤ ꯁꯣꯏꯅꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯅꯨꯄꯥ ꯑꯃꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯣ ꯍꯦꯟꯔꯤ ꯃꯁꯥꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯃꯥꯏꯗꯨ ꯌꯨꯝꯊꯛꯇ ꯌꯦꯡꯈꯠꯅ ꯍꯥꯏꯔꯛꯂꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯤꯁꯨ ꯃꯥꯜꯂꯤ ꯁꯥꯁꯨ ꯃꯥꯜꯂꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯥꯏꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦꯅꯤ ꯍꯦꯟꯔꯤꯅ ꯃꯀꯣꯛꯇꯨꯅ ꯃꯊꯨꯟꯗ ꯄꯥꯜꯂꯤ ꯃꯃꯤꯠꯇꯨꯅ ꯁꯥꯒꯟ ꯑꯅꯤꯗ ꯄꯥꯜꯂꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯄꯥꯈꯠꯃꯟꯗꯅ ꯂꯥꯎꯕ ꯐꯥꯎ ꯉꯝꯗ꯭ꯔꯕꯅꯤ ꯃꯣꯏꯅ ꯌꯦꯈꯣꯡꯁꯦ ꯊꯨꯗꯦꯛꯑꯝꯂꯒ ꯊꯝꯃꯝꯕꯅꯤ ꯄꯤꯛꯇ꯭ꯔꯨꯅ ꯑꯗꯨꯗꯤ ꯈꯨꯟꯁꯤꯒꯤ ꯌꯨꯝ ꯑꯇꯩꯗꯁꯨ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯀꯔꯤꯅꯣ ꯈꯪꯗꯣꯛꯁꯦ ꯍꯦꯟꯔꯤꯅ ꯃꯈꯨꯠ ꯑꯃ ꯁꯥꯋꯣ ꯑꯃꯨꯛ ꯇꯩꯕ ꯂꯣꯏꯔꯦ ꯑꯁ ꯀꯥꯏꯗꯒꯤꯅꯣ ꯃꯤꯅ ꯐꯥꯕꯒ ꯉꯝꯃꯣꯏꯗ ꯃꯥ ꯍꯦꯛ ꯎꯔꯨꯕ ꯃꯤ ꯑꯃꯇꯅꯦ ꯃꯔꯣꯟꯒ ꯊꯣꯛꯑꯔꯣꯏꯗꯧꯅꯤ ꯃꯈꯨꯠꯀꯗꯣ ꯂꯝꯃꯨꯛ ꯁꯥꯡꯉꯤ ꯃꯌꯥꯗꯨꯅ ꯈꯨꯅꯤꯡꯃꯨꯛꯅꯤ ꯁꯥꯡꯉꯤꯕ ꯁꯥꯃꯨꯒ ꯆꯞ ꯃꯥꯟꯅꯩꯌꯦ ꯃꯈꯨꯠꯀꯗꯣ ꯇꯝꯂꯒ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯥꯒꯤ ꯋꯥꯍꯩ ꯃꯌꯥꯝꯗꯣ ꯑꯁꯦꯡꯕ ꯑꯣꯏꯅ ꯇꯝꯂꯤ ꯃꯌꯥꯝꯗꯨꯗꯤ ꯃꯥꯒꯤ ꯋꯥꯔꯤꯗꯨꯗ ꯑꯁꯦꯡꯕ ꯑꯣꯏꯅꯒ ꯇꯥꯔꯤ ꯄꯣꯠꯅꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯤ ꯅꯠꯇꯦꯅꯦ ꯅꯣꯏꯒꯤ ꯇꯣꯏꯂꯦꯠꯇꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯦꯟꯔꯤꯁꯨ ꯇꯣꯝꯕꯤꯗ ꯌꯦꯡꯉꯛꯂꯤ ꯇꯣꯝꯕꯤꯅ ꯁꯠ ꯍꯥꯏꯖꯤꯜꯂꯛꯏ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯇꯣꯏꯂꯦꯠꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯒ ꯇꯣꯏꯂꯦꯠ ꯑꯃꯠꯇ ꯁꯥꯅꯕ ꯇꯧꯕꯤꯌꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯀꯌꯥ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯨꯟꯅ ꯈꯟꯅꯔꯕ ꯇꯨꯡꯗ ꯇꯣꯏꯂꯦꯠ ꯑꯃ ꯁꯥꯕ ꯍꯥꯏꯅ ꯌꯥꯅꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯍꯣꯏ ꯑꯩꯈꯣꯏ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗꯅꯦ ꯌꯥꯝ ꯊꯨꯅ ꯁꯥꯅꯕ ꯇꯧꯔꯒꯦ ꯍꯦꯟꯔꯤꯁꯨ ꯃꯈꯣꯡꯁꯦ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯤ ꯇꯥꯂꯛꯇꯨꯗ ꯎꯔꯤꯅ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯃꯅꯤꯡꯂꯣꯝꯗ ꯄꯨꯁꯤꯟꯗꯨꯅ ꯌꯦꯡꯍꯜꯂꯤ ꯇꯨ ꯎꯔꯕ ꯁꯤꯁꯦ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯅ ꯍꯣꯒꯥꯏꯔꯝꯃꯤꯅꯤ ꯑꯁ ꯀꯤꯌꯦ ꯊꯤꯁꯨ ꯆꯥꯕ ꯑꯣꯏꯔꯖꯥꯠꯂꯅꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯃꯤꯠꯀꯗꯣ 5 ꯄꯥꯜꯂꯤ ꯄꯥꯏꯕꯁꯨ ꯍꯩ ꯃꯁꯥꯒ ꯄꯥꯜꯂꯤ ꯍꯩ ꯁꯤꯒꯨꯝꯂꯕ ꯇꯣꯛꯉꯥ ꯃꯌꯥꯝꯁꯤꯅ ꯈꯨꯟꯗꯨ ꯃꯤ ꯑꯃꯠꯇ ꯌꯨꯝꯗ ꯂꯩꯕ ꯉꯝꯅꯗ꯭ꯔꯦ ꯀꯤꯗꯨꯅ ꯃꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯔꯒ ꯖꯥꯠꯀꯤ ꯋꯥꯔꯤ ꯄꯨꯊꯣꯛꯅꯗꯨꯅ ꯁꯥꯟꯅꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯦꯝꯕꯤꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯣ ꯃꯌꯥꯝꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯀꯟꯅ ꯍꯣꯠꯅꯔꯤ ꯊꯦꯝꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯔꯣꯖꯤ ꯅꯣꯏ ꯗꯥ ꯊꯣꯏꯕꯗꯣ ꯀꯧꯊꯣꯔꯛꯑꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯌꯨ ꯃꯥ ꯑꯣꯐꯤꯁ ꯆꯠꯅꯕ ꯂꯣꯏꯁꯤꯟꯍꯧꯔꯕꯅꯤ ꯔꯣꯖꯤꯅ ꯏꯅꯝꯃ ꯅꯪ ꯑꯗꯨꯝ ꯀꯧꯊꯣꯔꯛꯑꯣ ꯗꯥ ꯊꯣꯏꯕꯅ ꯑꯃꯨꯛ ꯉꯥꯡꯅꯤ ꯅꯪ ꯑꯗꯨꯝ ꯀꯧ ꯑꯩ ꯎꯕ ꯌꯥꯗꯦ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯄꯪꯁꯥꯎꯗ ꯁꯥꯎꯏ ꯔꯣꯖꯤꯁꯨ ꯅ꯭ꯌꯨꯇꯟꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯅ꯭ꯌꯨꯇꯟꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ ꯑꯃꯗꯣ ꯀꯩꯗꯧ ꯂꯩꯔꯤꯅꯣ ꯔꯣꯖꯤ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯤ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯗꯥ ꯊꯣꯏꯕ ꯀꯧꯔꯛꯑꯣꯅ ꯍꯥꯏꯌꯦ ꯅ꯭ꯌꯨꯇꯟ ꯃꯌꯥ ꯆꯤꯛꯂꯒ ꯍꯥꯏꯔꯛꯂꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯃꯥꯅ ꯅꯤꯡꯊꯧ ꯁꯥꯔ ꯂꯩ ꯌꯥꯕ꯭ꯔꯣ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯣꯏꯗ ꯄꯥꯈꯣꯟ ꯁꯤꯕ ꯌꯥꯕ꯭ꯔꯣ ꯅ꯭ꯌꯨꯇꯟ ꯐꯨ ꯍꯧꯒꯠꯂꯒ ꯒꯝꯕꯝ ꯂꯥꯛꯂꯤ ꯆꯥꯛꯈꯨꯝ ꯌꯧꯔꯛꯄꯗ ꯊꯦꯝꯕꯤꯁꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯕꯗꯒꯤ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯉꯛꯂꯤ ꯃꯄꯥ ꯆꯥꯅꯔꯨꯕꯒ ꯅꯪꯍꯧꯗꯦ ꯃꯉꯛꯇꯨ ꯆꯞꯂꯒ ꯍꯥꯏꯔꯛꯂꯤ ꯅꯪ ꯀꯌꯥꯝ ꯐꯥꯎꯕ ꯃꯤꯅꯣ ꯑꯉꯥꯡꯁꯤꯡꯁꯤꯗ ꯅꯪꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯌꯨꯝꯁꯤꯗ ꯅꯪ ꯃꯤꯅꯥꯏ ꯎꯕ ꯂꯥꯛꯄ ꯅꯠꯇꯕ꯭ꯔꯣ ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯁꯥꯕ ꯂꯥꯛꯏꯔꯥ ꯊꯦꯝꯕꯤꯁꯨ ꯃꯉꯛꯇꯨ ꯆꯞꯂꯕꯅꯤꯅ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯗ ꯔꯣꯖꯤꯗ ꯃꯃꯤꯠꯇꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯌꯦꯡꯉꯛꯂꯤ ꯔꯣꯖꯤ ꯀꯤꯕ ꯁꯥꯔꯒ ꯇꯨꯃꯤꯟꯅ ꯂꯨꯛꯊꯔꯒ ꯂꯩ
ꯅ꯭ꯌꯨꯇꯟ ꯊꯥꯗꯣꯛꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯑꯉꯥꯡꯁꯤꯗ ꯅꯪꯅ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ, ꯊꯕꯛꯁꯨ ꯅꯪꯅ ꯅꯝꯕ ꯇꯧꯗꯧꯅꯤ꯫ ꯑꯆꯧꯅ ꯊꯣꯏꯕ ꯅꯪ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯒꯅꯨ, ꯉꯔꯥꯡꯗ ꯂꯥꯛꯏꯕ ꯑꯉꯥꯡꯁꯦ ꯐꯖꯅ ꯇꯥꯛꯄꯤꯗꯧꯅꯤ, ꯃꯥꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦꯅꯦ꯫ ꯅ꯭ꯌꯨꯇꯟꯅ ꯄꯨꯄꯨ ꯑꯩ ꯑꯣꯐꯤꯁ ꯆꯠꯂꯒꯦ꯫ ꯆꯥꯛꯇꯤ? ꯑꯩ ꯆꯥꯛꯁꯤꯗ ꯆꯥꯔꯣꯏ, ꯀꯅꯥꯒꯤ ꯆꯥꯛꯅꯣ? ꯅ꯭ꯌꯨꯇꯟ ꯊꯦꯝꯕꯤ ꯐꯨꯍꯟꯅꯐꯥꯎ ꯌꯦꯡꯉꯝꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯄ꯭ꯔꯕꯞ ꯆꯠꯈ꯭ꯔꯦ꯫ ꯊꯦꯝꯕꯤꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯍꯧꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯆꯧ ꯆꯪꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯁꯨꯏꯕꯦꯝꯃ ꯅꯪ ꯀꯩꯁꯨ ꯈꯜꯂꯅꯨ, ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ꯫ ꯊꯦꯝꯕꯤ ꯀꯞꯄ ꯈꯪꯖꯤꯜꯂꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯤ꯫ ꯄꯨꯄꯨ ꯃꯥꯁꯦ ꯀꯣꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯂꯩꯕ꯭ꯔꯣ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯆꯧ ꯔꯣꯖꯤꯗ ꯌꯦꯡꯉꯛꯏ꯫ ꯔꯣꯖꯤꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯂꯨꯛꯊꯔꯒ ꯂꯩꯈ꯭ꯔꯦ꯫ ꯑꯆꯧꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ, ꯀꯩꯝꯇ ꯈꯟꯒꯅꯨ ꯏꯃꯧꯁꯤꯗꯤ, ꯏꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯕꯅꯤ ꯅꯪꯗꯤ꯫ ꯊꯦꯝꯕꯤꯅ ꯄꯨꯄꯨ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯑꯝꯇ ꯁꯤꯟꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯆꯧ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯈꯣꯏ ꯊꯣꯏꯕꯅ ꯑꯗꯨꯝꯕ ꯑꯝꯇ ꯌꯥꯔꯣꯏ ꯍꯥꯏ ꯏꯕꯦꯝꯃ, ꯑꯗꯨꯅ ꯇꯣꯛꯊꯣꯛꯁꯤꯀꯣ, ꯅꯣꯏ ꯃꯥꯃꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯊꯦꯝꯕꯤ ꯃꯥꯅ ꯈꯜꯂꯨꯔꯤꯕ ꯃꯌꯥꯝꯗꯨꯒ ꯌꯨꯝꯁꯤꯗ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯒ ꯄꯨꯡꯑꯣꯟ ꯑꯣꯟꯅꯕꯁꯤꯗ ꯃꯀꯣꯛ ꯃꯆꯥꯗꯣ ꯉꯥꯎꯔꯤ, ꯈꯟꯐꯝꯒ ꯈꯪꯗ꯭ꯔꯦ꯫ ꯄꯨꯄꯨ ꯑꯩꯗꯤ ꯌꯨꯝꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯐꯣꯟ ꯑꯝꯇ ꯄꯤꯕꯤꯌꯨ꯫ ꯑꯆꯧ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯠꯇꯦ ꯅꯠꯇꯦ, ꯀꯥꯏꯗꯅꯤ ꯏꯕꯦꯝꯃ, ꯌꯥꯔꯣꯏ, ꯄꯨꯄꯨ ꯀꯣꯟꯅ ꯄꯤꯔꯒꯦ, ꯍꯧꯖꯤꯛ ꯐꯥꯎꯅꯕ ꯌꯥꯔꯣꯏꯀꯣ꯫ ꯊꯦꯝꯕꯤ ꯑꯃꯗ ꯍꯥꯏꯔꯨꯏ, ꯃꯥꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯑꯐꯕ ꯁꯥꯕ ꯃꯌꯥꯝꯗꯨꯅ ꯇꯧꯔꯤꯕꯗꯣ꯫ ꯇꯁꯦꯡꯅ ꯌꯨꯝ ꯑꯗꯨꯒꯤ ꯍꯤꯁꯇ꯭ꯔꯤ ꯐꯖꯅ ꯈꯪꯗꯕꯁꯤꯅꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ꯫ ꯊꯦꯝꯕꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯍꯦꯟꯔꯤꯁꯨ ꯊꯣꯡꯒꯥꯜꯗ ꯇ꯭ꯔꯦꯁꯤ ꯑꯃ ꯄꯥꯏꯔꯒ ꯀꯥꯕꯛ ꯀꯥꯕꯛ ꯆꯠꯇꯨꯅ ꯐꯝꯂꯒ ꯂꯩ꯫ ꯇꯥꯂꯛꯇꯨꯗ ꯃꯆꯤꯟꯗ ꯏꯁꯧ ꯇꯧꯔꯒ ꯂꯥꯞꯇꯛꯅ ꯄꯤꯛꯇ꯭ꯔꯣ ꯂꯥꯛꯄꯗꯨ ꯎꯔꯛꯂꯤ꯫ ꯑꯁ ꯑꯁꯤꯒꯤ ꯁꯅꯔꯛꯁꯤ ꯑꯃꯨꯛ ꯌꯧꯔꯛꯂꯦꯅꯦ, ꯑꯩ ꯀꯥꯡꯈꯗꯔ ꯀꯩꯅꯣꯝ ꯂꯣꯠꯂ ꯂꯩꯍꯧꯔꯒꯦ, ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏꯅꯤ꯫ ꯍꯦꯟꯔꯤꯗꯤ ꯃꯈꯣꯡ ꯑꯅꯥꯕꯗꯨꯒ ꯆꯩ ꯊꯥꯔꯒ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯀꯥꯡꯊꯣꯟ ꯃꯈꯥꯁꯤꯗ ꯆꯪꯍꯧꯔꯒꯦ, ꯄꯥꯕꯁꯨ ꯂꯩꯇꯦ, ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯅꯤ꯫ ꯍꯦꯟꯔꯤꯗꯤ ꯀꯥꯡꯈ ꯃꯈꯥꯗ ꯆꯪꯂꯒ ꯂꯣꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯁꯧ ꯁꯧꯒ ꯂꯥꯡꯂꯒ ꯐꯅꯦꯛꯇꯨꯒ ꯐꯗ꯭ꯔꯠ ꯐꯗ꯭ꯔꯠ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯈꯪꯅꯤꯕ ꯉꯁꯤꯗꯤ ꯃꯤ ꯊꯤꯛ ꯇꯧꯒꯦ, ꯄꯨꯂꯤꯁ ꯄꯨꯔꯒ ꯂꯣꯏꯅ ꯅꯩꯈꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯑꯃꯨꯛ ꯃꯥꯡꯒꯣꯜꯗꯨꯗ ꯀꯥꯔꯛꯂꯤ, ꯏꯃꯨꯡꯗ ꯆꯪꯉꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏ, ꯊꯣꯛꯂꯛꯑꯣ, ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯁꯦ꯫ ꯀꯅꯥꯝꯇ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯃꯣꯔꯥꯗꯨꯗ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯩꯅꯦ ꯌꯨꯝꯗꯒ ꯍꯜꯂꯣꯏ, ꯅꯠꯇꯦ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯤꯕꯨ ꯖꯦꯜꯗ ꯅꯝꯁꯤꯟꯈ꯭ꯔꯗꯧꯅꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯤꯛꯇ꯭ꯔꯨꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯕꯤꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯂꯤ꯫ ꯄꯤꯛꯇ꯭ꯔꯨ ꯎꯕꯗ ꯃꯃꯥꯏꯗꯨ ꯂꯩꯔꯒ ꯆꯦꯟꯒꯦ ꯇꯧꯔꯤ꯫ ꯍꯦ ꯍꯦ ꯍꯦ, ꯆꯦꯟꯕꯅ ꯀꯥꯟꯅꯔꯣꯏ, ꯌꯥꯝ ꯊꯨꯅ ꯂꯥꯛ, ꯉꯁꯤꯗꯤꯅꯦ ꯋꯥ ꯂꯣꯏꯁꯤꯟꯅꯁꯤ꯫ ꯇꯣꯝꯕꯤꯁꯨ ꯇꯞꯅ ꯆꯪꯉꯛꯂꯒ ꯏꯆꯝ ꯆꯝꯅ ꯃꯣꯡ ꯍꯥꯗꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯕꯦꯝꯃ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯑꯩꯈꯣꯏꯁꯨ ꯄꯤꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯄꯇꯥꯗꯣ ꯅꯪꯉꯣꯟꯗ ꯂꯩꯔꯦ ꯍꯥꯏꯕꯗꯥꯏ, ꯂꯧ ꯃꯆꯦꯠ ꯑꯃꯁꯨ ꯂꯩꯔꯤ, ꯁꯤꯁꯨ ꯄꯨꯈ꯭ꯔꯣ ꯂꯥꯛꯑꯣ꯫ ꯄꯤꯛꯇ꯭ꯔꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯣꯏ ꯍꯣꯏ ꯄꯨꯊꯣꯔꯛꯑꯣ꯫ ꯇꯣꯝꯕꯤꯅ ꯃꯄꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯑꯣ, ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ, ꯏꯃꯨꯡ ꯑꯁꯦ ꯄꯨꯔꯥ ꯗꯁꯥ ꯑꯃ ꯇꯥꯔ ꯂꯩꯔꯤꯕꯅꯤ, ꯃꯄꯥꯟꯗꯅꯦ ꯌꯨꯝꯒꯤ ꯃꯥꯟ ꯄꯤꯍꯩꯗꯦ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯀꯩꯝꯇ ꯈꯟꯗꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ꯫ ꯇꯣꯝꯕꯤꯅ ꯁꯤꯗ ꯐꯝꯃꯨꯁꯦ, ꯀꯩꯝꯇ ꯀꯣꯏꯒꯅꯨꯀꯣ, ꯁꯤꯁꯦ ꯑꯩ ꯂꯧꯊꯣꯔꯛꯑꯒꯦ꯫ ꯄꯤꯛꯇ꯭ꯔꯨ ꯆꯪꯁꯤꯜꯂꯒ ꯐꯃꯨꯡꯗꯨꯗ ꯐꯝꯂꯤ꯫ ꯃꯥꯅ ꯐꯝꯂꯤꯕ ꯐꯃꯨꯡꯗꯨꯒꯤ ꯍꯦꯛ ꯃꯈꯥꯗꯅ ꯍꯦꯟꯔꯤ ꯂꯣꯠꯂꯤꯕꯅꯤ꯫ ꯅꯍꯥꯟꯅꯅꯦ ꯀꯣꯛ ꯂꯣꯏꯁꯤꯟꯅꯕ ꯌꯥꯔꯕꯁꯤꯗ꯫ ꯇꯣꯝꯕꯤ ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯄꯥꯟꯗ ꯐꯠ ꯆꯦꯟꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯈꯪꯉꯣꯏꯗ꯭ꯔꯥ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ, ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯐꯥꯕ ꯇꯥꯔꯦꯗꯅ, ꯅꯪꯒꯤ ꯇꯣꯟꯕ ꯄꯩꯁꯥꯗꯣ ꯂꯣꯏꯅ ꯀꯣꯛꯊꯣꯛꯀꯦ, ꯁꯥꯂꯥ꯫ ꯄꯤꯛꯇ꯭ꯔꯨ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯅꯣ ꯇꯥꯗ, ꯉꯥꯎꯔꯕ ꯅꯪꯕꯣ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛ, ꯅꯪꯅꯦ ꯄꯨꯂꯤꯁ ꯇꯥꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯇꯣꯝꯕꯤꯅ ꯍꯧꯖꯤꯛ ꯅꯪ ꯏꯆꯥ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯗꯣꯔꯕꯅꯤ, ꯅꯃꯧ ꯐꯪꯗꯣꯔꯕꯅꯤꯀꯣ,
ꯀꯦꯝꯇ ꯋꯥꯒꯅꯣ ꯃꯥꯏ ꯆꯥꯅꯕꯤ ꯂꯩꯔꯝꯃꯣꯀꯣ ꯑꯩ ꯃꯤ ꯀꯧꯔꯛꯀꯦ ꯉꯁꯤ ꯆꯦꯟꯊꯣꯛꯔꯁꯤ ꯅꯨꯃꯤꯠꯁꯨ ꯐꯩꯌꯦ ꯄꯤꯛꯇ꯭ꯔꯨꯁꯨ ꯊꯣꯡꯗꯨ ꯊꯤꯜꯂꯒ ꯀꯞꯂꯒ ꯂꯩꯍꯧꯔꯤ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯎ ꯉꯁꯤꯅꯦ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏꯍꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯄꯤꯛꯇ꯭ꯔꯨ ꯃꯤ ꯇꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤ ꯃꯥꯅ ꯂꯥꯎꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯅꯥꯁꯨ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯑꯃꯨꯛꯁꯨ ꯁꯣꯜꯂꯛꯂꯤ ꯑꯩꯕꯨ ꯇꯥꯇꯣꯝꯕꯤꯗ ꯂꯩꯕ ꯇꯥꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯉꯟꯇꯥꯅ ꯏꯆꯥ ꯑꯅꯤ ꯐꯪꯗꯣꯔꯕꯣ ꯑꯁ ꯑꯩ ꯁꯨꯛꯉꯝ ꯉꯝꯃꯣꯏꯌꯦ ꯑꯩ ꯄꯥꯈꯪ ꯃꯆꯥ ꯅꯪ ꯂꯥꯎꯕ ꯑꯃ ꯐꯥꯔꯒ ꯂꯩꯗꯣꯏꯅꯤ ꯏꯃꯨꯡꯗꯨꯗ ꯄꯤꯛꯇ꯭ꯔꯨ ꯁꯨꯠ ꯀꯞꯂꯒ ꯂꯩꯔꯤ ꯇꯥꯂꯛꯇꯨꯗ ꯎꯔꯤꯁꯨ ꯑꯣꯏꯕ ꯑꯣꯏꯗꯕꯣꯏ ꯕꯦꯛ ꯑꯇꯠꯄ ꯑꯃꯒ ꯁ꯭ꯀꯨꯜ ꯀꯥꯔꯨꯔꯦꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯦ ꯃꯥꯅ ꯍꯦꯛ ꯃꯥꯡꯒꯣꯜꯗ ꯈꯣꯡ ꯊꯥꯡꯒꯠꯂꯛꯄꯒ ꯏꯃꯨꯡꯗ ꯃꯤ ꯀꯞꯄꯒꯤ ꯁꯨꯠ ꯇꯧꯕ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯎꯔꯤ ꯃꯅꯥꯒꯗꯣ ꯊꯥꯡꯖꯤꯜꯂꯒ ꯑꯃꯨꯛ ꯇꯥꯔꯒꯁꯨ ꯌꯦꯡꯂꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯑꯦ ꯁꯤꯗꯤ ꯅꯨꯄꯤꯅꯤ ꯃꯄꯥꯟꯗ ꯊꯣꯡꯁꯨ ꯂꯣꯜꯂꯤ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ ꯀꯅꯥꯅꯣ ꯁꯤꯗꯤ ꯉꯔꯥꯡꯒꯤ ꯕꯨꯠꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯗꯣ ꯑꯣꯏꯔꯖꯥꯠꯂꯅꯦ ꯎꯔꯤ ꯑꯉꯥꯡꯅꯒ ꯑꯣꯏꯔꯦ ꯂꯋꯥꯏ ꯂꯨꯇꯣꯟ ꯀꯥꯈ꯭ꯔꯦ ꯀꯤꯕꯅ ꯄ꯭ꯔꯕꯞ ꯆꯦꯟꯈ꯭ꯔꯦ ꯁꯣꯔꯣꯛꯂꯣꯝꯗ ꯉꯥꯛꯀꯤ ꯇꯨꯡꯗ ꯎꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯈꯣꯝꯃꯒ ꯄꯨꯔꯛꯂꯤ ꯑꯗꯨꯁꯨ ꯆꯨꯝꯅꯒ ꯂꯥꯛꯄ ꯅꯠꯇꯦ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯃꯝ ꯄꯥꯏꯔꯒꯅꯤ ꯂꯥꯛꯂꯤꯕꯗꯣ ꯊꯥꯡ ꯇꯦꯟꯅ ꯆꯤꯡꯕ ꯌꯣꯠꯀꯁꯨ ꯌꯥꯎꯔꯤ ꯎꯔꯤꯅ ꯈꯪꯗꯦ ꯅꯨꯄꯤꯒꯤ ꯃꯈꯣꯜꯁꯨ ꯃꯥꯜꯂꯤ ꯃꯨꯠꯄ ꯍꯩꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯆꯪꯉꯒ ꯀꯞꯄꯤꯅꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯂꯤ ꯅꯠꯇꯦꯅꯦ ꯃꯥꯏꯕ ꯀꯧꯍꯧꯕꯅ ꯐꯗꯣꯏꯔꯦ ꯇꯧꯔꯤꯁꯤꯕꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨꯅꯤ ꯑꯃꯨꯛ ꯃꯈꯨꯠ ꯑꯁꯥꯡꯕꯗꯨꯅ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯁꯣꯛꯇꯅꯀꯣ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ ꯃꯤ ꯑꯣꯏꯔꯦ ꯂꯥꯏ ꯑꯣꯏꯔꯦ ꯐꯥꯗꯗꯤ ꯐꯥꯔꯅꯤꯍꯦ ꯑꯗꯨꯒ ꯈꯪꯅꯤꯃ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨ ꯌꯨꯝꯗꯒꯤ ꯃꯅꯤꯡ ꯃꯃꯥꯡ ꯂꯣꯏꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯈꯔ ꯑꯃꯅ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯆꯪꯅꯕ ꯍꯥꯏꯅ ꯇꯧꯔꯤ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯌꯥꯝꯗꯨ ꯕꯣꯡ ꯂꯥꯎꯅ ꯍꯨꯞꯆꯤꯜꯂꯤ ꯉꯥꯏꯍꯥꯛꯇꯨꯗ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯉꯥꯎꯈ꯭ꯔꯦ ꯃꯥꯏꯀꯩ ꯁꯔꯥꯏ ꯈꯪꯗꯅ ꯀꯥꯡꯈ ꯃꯈꯥꯗ ꯍꯨꯔꯥꯟꯕ ꯁꯥꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤꯕ ꯍꯦꯟꯔꯤꯁꯨ ꯁꯤꯠꯇꯅ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯂꯤ ꯃꯤꯍꯨꯜꯒ ꯆꯦꯟꯈꯠꯈꯤꯗꯨꯅ ꯀꯣꯏꯂꯩꯒ ꯂꯩꯔꯒ ꯂꯩ ꯄꯤꯛꯇ꯭ꯔꯨꯗꯤ ꯊꯣꯡꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈꯠꯂꯒ ꯇꯔꯪ ꯑꯃꯩ ꯆꯠꯅ ꯃꯌꯥꯝꯗꯨꯗ ꯌꯦꯡꯂꯒ ꯂꯩ